Binita Sinana, Meetei Mayam the Lali, Higa the Benichino Mayam. Ngasi video say Yamna Luraba video ni Binita Sina, Hiba Vishnupriya, Nupi Sina, social media, the Bengali Maronda, Meetei Singu Yamno, Shitana Ngangi, Hagula Pomatam the Yadi, and a Kangan Matui, Ladyba, Purup. Lady ba purup mayam sina Meetei ga nuksisana lady bani tanjasi da cookie purup na Meetei da landarakpa matam sida amukam Vishnupriya Nupi amana Meetei bu yamna oida padana social media da Bengali maronda nga sandoi ba do magi video da kimatik viral chatkhare aduna mana amukam aikhoi gi Meetei mayam se Vishnupriya na thakpani haina hai aduga Vishnupriya Nupi singdi laik laisu hai aikhoi gi Meetei Nupi singdi bazar phambini Vishnupriya Nupi di bazar phamde man hai base ko Vishnupriya na seneba phiron do Meetei Nupi singda neaga sanbagi matomongda mana ngangi aduga Meetei miyamna Vishnupriya singmu namthak tawra thami mana smain so hai ko aduga moi Vishnupriya nupa singdi army da deidi police ta adumaina leiraga ima leibagi tamakta lei haina hai aduga akhoi Meetei nipa singmuna yamna thana da pamongda adumaina hai ichino mem akhoi gi leiriba Meetei gi serious organization mayamna hawalakpa matamda asiam ta miyeng changbiu magi channel da mana video da Bengali merom da nganga ga aduki matik viral chakhrabani aduga atop channel ke amda so adugi video da thagat na ba haure magi channel lagi di huji kathat khara so mana Bengali merom da adumaina sandoma banina Bengali merom da mana nganga ga Meetei mayam lale na hain mam thokpa thoktabra ichina mem social media da Meetei bu yamna usittana yamna hullaga nganga iba hogolakma matamda yade na khangan mama thoi aduna asi video se semjarakoni magi masak magi Facebook profile loina ya hapchara ke ichina mem yengbiu mai ming se Binita Sina aina lebani video se yari makai share to biraga Binita Sina haiba nupi se ayang ba thupa matamda lale na hain minasi aduna khoi gi leiba serious organization mem tumina leibi dana ba haina pari mom chelegi magi degi request tawjari ichina mayam pona mokosu aduga Facebook YouTube WhatsApp group Instagram pai ba mayam na so Binita Sina gi mathakta minute amam tong oiraga so reel sembi ba khangde wafong mom tam thambiraga Binita Sina na Meetei khunai chinhana ba ngai ba se Meetei khunai da lalena haiga da bani haiba gi video sembi waina mokasu appeal tawjari ichina mayam aduga Binita Sina da haiga da se nasagi na phi mosu setningai leitana Meetei gi phi na tangjaraga leiriba nangna so Meetei bu noina thakpani hairibado noigi Vishnupriya ge taka poisa dia akhoi choliribani hairibado nasagi izzat khumnaba kari phi lege nasagi izzat to Meetei akhoi gi phi na khummi bani nasagi ideology leitaba nangna Meetei da khudam ithila ngangba yabra nang ayang ba thu matamda lale na sengdor kadabdi aduna tadi nangi mathakta report torakani nangi mathakta FIR torakani aduna Manipur amadi Manipur gi wangmada leiba ichina mayam punamokna su Binita Sina gi mathakta kari action lobam thoke ain gi oina law gi manungda leiraga Binita Sina gi mathakta action lokhot mina se ba pham se sima kha haijage aduga Vishnupriya gi leiba CS organization mayam da so haijage Vishnupriya ga akhoi ga kaisu lana ina noina da ba leite adubu Vishnupriya Nupi amna Meetei jati bu hullanga nga banina Vishnupriya gi leiba CS organization mayam na so ayang mathu matam da tana biraga Binita Sina na Meetei mayam da lale na hayen ga da bani ai wa pham se sima kha haijage Meetei di saba phangoi Meetei di sara henduri bani Meetei Nupi bazar phambi Meitei saba phangdadana leidori bani Meitei bu yamna hullaga ngangi Vishnupriya Nupi amna bazar phami bi ima mayam bu yamna usithoidana karim naraga amadi Meitei Nupi hina sariba Meitei gi phi busu yamna karim nabagi mawongda yamna usithoidana Meitei hullaga Binita Sina hariba Nupi sina social media da mayang maronda video semaga thangale ichina mem aduda magi waridugi matungina laiba comment sing dusu Meitei singbu yamna thanadabagi mongda comment kaya ama tori video dusu aduki matik viral chatki ichina mem mana haibadi Meitei Nupi singdi bazar phambini Meitei di bazar phamaga sabini hai ko aduga Vishnupriya Nupi singdi mawa mapuroiba nupa kanguna talaga pusalaga imung manungdagi mapan thokte yumdagi mapan thokande hai ko aduga Meitei Nupi singdi bazar phambini bazar phamaga sadori bani phisa langsa khara tawraga aduna hingi bani moina sajari ba phi singdo Vishnupriya na leibi dragadi Vishnupriya sing na leibi dragadi saba phangdaba dagi chara hendori bani haiba wafam kaya ama thagale ichana mayam ado aina magi pakhum pidirga mangda wafam khosi tang thamjege ekhogi leiriba Guwahati romda tanatana Manipur gi wangmada leiriba Meitei ichana mayang e famda wafam tang haijege ko Manipur da leiriba ichana singnadi mana ngangi marondo khangambasu yai tawtubo ayamana khangamo yai na khali mana ngangi mado Bengali maronda ngangbani na ko aduga mana haiba
wafam singdugi paukhumdu ai khajitang pi ki adugi amangda ai khogi leiba Meetei gi CS organization Guwahati rom da tanatana mafam mafam mayam amda CS organization mayam ma leiko adu mayam su video do uramgani na khanjai kaigino video do yamna viral chatkibani na ngasi video do aina amuk yenge to bada video do aina su save to hoda baga ai wonda video di leite ado mi to bada ai paulo raga save to na hobra hangjake aduga magi paukhum do ai khogi leiba CS organization mayam na ama bhawna paukhum pibi raktraba amadi CS organization mayam na magi madakta action amba lo kholakta base yamna laibak thibane ofam je sima ka haijeningi karigino Meetei khunai Meetei gi leibam ai khogi Meetei haiba Meetei sida ima mayam Meetei nupi mayam amadi Meetei nupa mayam bu aduk usit thawoidana aduk sida raga social media da thagalakpa matamda aikhoina tumina leibadagi ngasi cookie singna social media da ahamada aikhoigi CMBN bu yam thina cheikhibani ko adumaina tawrupadagi moigi thakse nomo nomo hengalakibana ba ngasi ahamba Vishnupriya Nupi binata sina sena hogolakpa matamda asi yade aina khangamam thokpra thoktabra se wahanga moina hangjagiya ba aduga thoidokpa yamna hena sairak piyobi wainate ko social media da thoga haige wafam singdo social media da mayamna loina ukhrabani view sakhrabani viral chatkhrabani adugi matongna mana hojik video kathatlaga yabraba aduga mayam de khangna loina tana chatkhrabani magi video do adu oinagadi maso social media da thamgi wafam singdo lalene hayan mam thokpra thoktabra se aikhoigi Meetei gi leiba CS organization mayam da asi wafam amatang aina me leiba CS organization singsi puni chinhenjegi ai yamna sauningi magi video do aina download to hodaba ai yam sauningi ko adubo mana ngangi wafam do mayam su loina ta khrabani ukhrabani aigi group WhatsApp group sing da so mayam send taw na khrabani aduna hairiba bineta sina sida legal gi action ama lokhapam thopra thoktabra social media da thoklaga mana lali haibam thopra thoktabra se aikhoi gi Meetei gi CS organization sing da haijage maron khangba mayam da aduga bineta sina no da haiduri basina ko nangbu aina thina ngangba jai ko nangbu aina yam thina ngangba jai adubu ahambagi oina aina mo yam thina ngangoi ahambagi mi soida base kana songam de nangna soigi ba taraga so nang aduki mati usit thawoidana aikhoi gi ima kai thil phami ba ima mayam bu kariem naraga adu da phami ba ima mayam do yam usit thawoidana nganga ibado adu nangna ayang ba thu matamda lali haiga da bani nakhoi Vishnupriya Nupi sing kari tawi tawdi aikhoi khangde adu aikhoi da hairakanu nakhoi Vishnupriya Nupi sing aikhoi Meetei ima sing sangdamna basu yaroi aduga amukamuk aikhoi Meetei Nupi sing na sariba phi aduda nangna kariem kathaina ro usit thoidana hairaga adu nang lali hairakadabani nakhoi gi traditional dress kari lege Meetei aikhoi dei tangjeraga natro nakhoi na setli bado aikhoi Meetei gi traditional dress se leitangni nakhoi nasa do kari na kuptori ge nakhoi gi ijat kari lege nakhoi gi ideology kari lege ba Meetei gi phi tangjeraga setli ba nakhoi na amukam Meetei gi phi noina leibidraga di Meetei sing ge chara hendori bani ka hairi bado Meetei nupi sing na talaga Meetei nupa saraga leibagi mawong matau da ngangi bado nakhoi gi nupa sing na thabakta kormorotro tauna leiba judho da leiba kanang na hairi ba mayam do ai nang mo yam thina ngang bazai do yam na thina aham bagi di nang on ngangoi nang na ayang ba thoma dum da lali hairaka da bani Meetei ima bazar da phami mayam da bazar phambi Meetei nupi sing di bazar phamaga sai bazar phambi ni hairi bado adu aham da lale ne sengdor ka da bani Meetei nupi sing na sare ba phibu sit thoi da nang na ngangi bado adu lale ne sengdor ka da bani akhoi gi Meetei khunai bu nang na yam sit thoi da nang na ngangi bado adu lale ne sengdor ka da bani adu dagi hena nong de aham bagi wena karisu hairoi adu bu aina hairak pa nga ko taraga di nang yam thina nang solakani yam thina nang chopkani adugi aina ahambagi wena sigi video se semjabani aduga aroibada aigi leiriba Meetei chinau singi pungni chinhenjage Meetei CS organization mayam giso pungni chinhenjage asi video se mayam nasu loina uramani aduna binata sinagi mathakta ayang ma thuba matamda action lokhat pi waiba wapam se sima ka haijage adu ngasi gidi binata sinagi asigi video se matang se ga loisanjage chinau mayam Chinau mayam si tabi ko do lage handorake Meetei da yam sitana ngang nupi ni se ভারতীয় সেনাতে এবং আমাদের পুলিশ কর্মীতেও আমাদের বিষ্ণুপ্রিয়া মণিপুরীরা সব সময় 80% কর্মরত থাকে তারপরে আমাদের বাকি সংখ্যক কৃষি কার্য করে কারণ আমাদের মানে আমরা ক্ষত্রিয় যেহেতু আমাদের কাজ হলো আমাদের দেশের রক্ষা করা যুদ্ধ করা আমাদের ধর্ম যুদ্ধ করে আমাদের দেশকে রক্ষা করা সেটা
সেজন্য আমরা আমাদের ধর্ম পালন করছি। ঠিক সেভাবে মেইতেই মণিপুরীরা হচ্ছেন ওনারা উইবার। হ্যাঁ, ওনারা ধরো তাঁতি, ওনারা আমাদের যে বিষ্ণুপ্রিয়া মণিপুরীরা যেভাবে পরিধান করে ড্রেস, ওইগুলাকে নির্মাণ করে ওনারা। হ্যাঁ, ওনারা ওইগুলাকে নির্মাণ করে। তো ওনারা এইভাবে ওনারা নির্মাণ করার ক্ষমতাটা আছে বলে ওনারা যেভাবে বিষ্ণুপ্রিয়া মণিপুরীদেরকে ঠকছে, আমাদের বিষ্ণুপ্রিয়াদের মণিপুরীদের 90% মানুষ সবই মানে 90% কি আমাদের 100% আমাদের পুরো আমরা মেইতেই মণিপুরীদেরকে আমাদের সবগুলো আমাদের উইভিং প্রসেসটা ওনারা করে থাকেন, আমরাও ওই জিনিসগুলো পরে থাকি। তাহলে আমাদের টাকা পয়সা দিয়ে খেয়ে দেয় ব্যবসা বাণিজ্য করে, আমাদের টাকা দিয়ে আপনারা বেঁচে আছেন, আপনাদের তো কোনো জীবিকা নেই। মেইতেই মণিপুরীরা, মণিপুরে তো মণিপুরি মহিলারাই তো মহিলারা রোজগার করে ঘর সংসার চলান। ওনারা তো এই যে কাপড় বোনাই করে, তারপরে এইগুলো সাপ্লাই করার পর ওইগুলো বাজারের বিভিন্ন ধরনের শাকসবজি বিক্রি করে, ওগুলা করে তো ঘর সংসার পালন করে থাকেন। আমাদের মহিলারা তো কোনো বাজারে গিয়ে বসেন না, আমাদের মহিলাগুলো তো আলাদা ওনাদের কাজ থাকে। যেভাবে আমাদের এখন নতুন প্রজন্মের মহিলারা শিক্ষার ক্ষেত্রে অনেকটা এগিয়ে চলেছে, সব ক্ষেত্রে শিক্ষার দিকে এগিয়ে চলেছে, যেহেতু শিক্ষার इचनाव मैम माना हाइसे को अखोई मितई नुपी सिंह से पोत जो मना मसिंग जोलगा पसई जोलगा हिंगी मोई सिंह सिना लाइक लाइसु हई मोई सिंह सिना तोंगान बथबक तोरी अखोई मितई नुपी सिंह दी पोफम बी बाजार फंबीनी मोई दी जमाइना इमुंग दे मपान थोगा बाजार अमता फमदे अदुगा विष्णुप्रिया नुपी सिंह सिना सेलिबा चारिबा सिंह सिगी फिरोन से अखोइना साई अखोई से फिसाबिनी तातीनी मोगी सेनबा चाना फी से अखोइना सारिनी अदुगा मोइगिना अखोइगी फिरोन से लेबिद्रगदि अखोइ चरा हेनगनी मोइना अखोइगी फिरोन से लेबदगी अखोइ चाबा फंगनी अखोइगी जीविका अखोइगी हिंगनबा लंबी लेते मोइना अखोइगी फिरोन से लेद्रगदि माना हाइसे को अदुगा मोइसे क्षेत्रियोनी मोइसे मोइगी लेरिबा नुपा कांगु सिंजना जुद्धो हाइदि आर्मी नुमी पुलिस ता लेरगा लेपा ngakpagi thabak tawri मोइना माना हाइसे को मैतई दा हुल्लगा उसित थोइदना ngang ba asugumba magi video se social media da sumaina mana viral tawthorei se ichinaw mayam aina ngasi magi video thanga leiba se manipur gi manung da leiriba manipur gi wangma da leiriba मैतई hariba मैतई manipuri ekhoi mayam sina magi mathakta kari tobam thokya bado खंदा मिनरगा माना सुमाइना थागलपदगी हुजिक चैनल कया अमना मुस्लिम की चैनल हाइबदी मुस्लिम की पांगन मयांग पांगन चैनल अनि हुमदगी मैतैबु यामना हुल्लगा मैतैदी टेररिस्ट नि मणिपुर दा लेगदमनि सिगा कगी लेनो अदु मै वारी कैका मैम थागतपा हौनारे अदुगा मागी वीडियो दो अदुकी मतिक वायरल चकी होजिक मागी वीडियो दा माना कथत खरेगासु अतोप चैनल मैम थांगनारे मतेक अदुना हारिबा नुपी से सोशल मीडिया दा मैतै हुल्लगा ngang मैतैबु करेमनरिबा इमा कैसेन फैमा इमा मैम उसित थोइदना ngang मैतै लेरिबा इबुंग युपा सिंगो मैतै सिंगो यामना उसितना ngangiba se मैतै खुनाइबु चोपथालिबा से मा से aikhoi मैतै खुनाइ सिदा लालेना हायन मम थोकपरा थोकतबरा इचना मैम अदुना मैम पुनमकसु चैनल पाइबा फेसबुक इंस्टाग्राम अदे यूट्यूब पाइबा मैमना होजिकी बिनता सिना हारिबा नुपी सिगी मतंगदा वाफम खजिगसितंग थंबिरगा मासे मैतै दा लालेना हाइगदबनी हाइबगी अयांग बाथु मतमदा मा लालेना सेंदोकदबनी हाइबगी वीडियो मा सेंबि वाइना मैम पुनमकि फमदा पारिमम चैनल गी माइगेदगी इकोक नोंजरी मासे बिनता सिना हाइ होजिकसे मासे गुवाहाटी दा लेइ मागी एड्रेस की मतुंगिना मा लेनिंग फमदा लेजगी सनु मा लालेना हायन बे दरकार मा ताब्रा हौगलपम मतमदा यादेना खनमम थोइको एनी मीना हेक्ता मैतै खुनाइसिबु ओनसला ngang याब्रा एंगोना पर्सनली एंगोना ममा ngakpanate मा नंगोदा पर्सनली ngakpanate बको मा कईगा पर्सनल नुंगाइनदबसु लेते अदुबु
Meetei palang ngai Meetei harapadari punamak yaurabani ai imung manungda leiriba nangi imung manungda leiba Meetei harba Meetei si punamakta loi yaurabani Manipuri Meetei gula hairibase loi chingrabani aikhoi humang man sura no mang sajariba akhoi thibongse asi pallaga mana ngangabani akhoi moibu thogi abo akhoi moibu namthak tawri haina hairiba aduna mase chapchaba Seirak aibadi man phuba seiba nate social media thoga mana Meitei myam da lale haigadabani aibase asigi matangda Facebook Instagram daidi akhoi WhatsApp group amadi YouTube paiba mayamna asigi matangda wafam khaji khaji tang thambiraknaba parimom channel gi maigidi amukasu request tawjari Vishnupriya Nupi Binata Sina nang अखोगी बाजार फैब इमा सिंगदा याम उसित्तना बाजार फंबी आइना हाइरइबदो दु लाले हाइगदबनी आई मैतै नुपीनी मैतै नुपीदा हुल्लगा नंगना ngang यारोय विष्णुप्रिया गा आइगा नुआइनादब कैसु लैते नंगा आइगा सु नुआइनादब कैसु लैते अदुबो मैतै हुल्लगा ngang आबा मैतै aikhoi उसित थवइदना ngang आबा Meitei Purup, Meitei aikhoi leiriba inata noina usit thoidana nganga aba inat lainingi matangdo oigera Meitei bu hullaga nganga aba amata lemna tharoi oiningbo oiru xyz nawa lode nangna binata sina Vishnupriya Nupi Nasagi dress masu lejatraga Meitei gi dress tangjaraga setpa nangna Meitei Nupi singna sariba Meitei gi phibo Vishnupriya na khoina leibidragadi Meitei na kari charaga leidoribano Meitei Nupi singna talaga chaba Meitei Nupi singna bazar phamaga chaba Meitei nupa singbuna yam usit thoidana ngangbagi matomongna nangna nganga ibado aduga Manipurda hoji thoiba lansigi matangda so nangna usit thoidana nganga ibado nang Guwahati da lei aduga nang leining mafamda leiro nang ayang ba thuma tamda lale haina sengdoro nang aiga nuaina daba kaisu leite aingoda lale haibagi darkar tade aikhoi gi leiriba Meitei mayamda nangna lankibado adudo lanja khari aina nangna semdoro ima mayamda nangla lankibado adu lanja khari aina semdoro ayang ba thuma matamda natragadi aina mafamda wari sanara aba nang nayum jawna thiba lakani nang leining mafamda leiro aina haigadabadi aduna Meitei da nang usit thoidana hullaga ngangiba mayang maronda video semaga ngangibado nang nathandaro Bengali hairiba se atai Bengali haiba kanam leitrba ai Bengali ngangba heiroidro adubo aikhoi masen hunabagi darkar tade aina hojik ngangiba maron se asida nangna ayangba athuba matamda aikhoi gi Meitei ron se nangna khangdaba taragadi nang Guwahati da leiba aikhoi Meitei singdo adoiduga aina ngangiba se kaino khanghallaga Asugi arthado handokhallaga ayang thum matamda lali haina sengdora u aibase amukasu haige aikhoi hojik ibung yupa singna landa awaba mayok nariba asigi tanja sida nangna langi wafam ka karem narakpado adu yaroi ima mayam karem naba yaroi Meitei Nupi karem naba yaroi Meitei Nupi singna sariba phida nangna karem nabado yaroi amukasu haige Vishnupriya Nupi bineta Sina nang binata sina nang ayang bathu matam da lali aina sengdoro uko lali aina sengdoro aina mafam da wai sanaradi nang nungai ro oi wa se myam chaw thorakani aduna wa chaw thortingai matam da Meitei hullaga ngangba Meitei Nupi hullaga ngangba Meitei ibung yupa hullaga ngangba Meitei jati hullaga ngangba Meitei khunai hullaga ngangba amata lemna tharoi xyz oining oiru nawa laude aikhoi gi Meitei hullaga ngangba yaroi abase amukaso hairamge Meitei ibung yupa singna ngasi landa awaba mayok nari base asi usit thoida nangna landa ka langi wari ka pusalaga nang seiba content hindo sim semudana nang usit thoida karigina Meitei hullaga nganga ibado karigino nang content creator any nang semning mura semu jagoi sagera koigera phamgera nang aduga any semning mura semu aba nang karigino Meitei jati mayam se hullaga nang nungai taba mioi amakhak tuga hairamo ani duga hairamo nang karigino Meitei punamak sibu pallaga nang ngangi bado aduna aina hojik Vishnupriya punamak ta pallaga ngangde nang Vishnupriya Nupi bineta sina nang ayang othu matamda sengdoro aduga leiriba Vishnupriya gi samaj Vishnupriya gi leiriba mayam dasu haijaga dabi na khoi Vishnupriya Nupi amana sumaina Meitei bu hullaga nganga ibase aikhoi Meitei mayam nasu nakhoi Vishnupriya da mu hullaga ngangna ragadi nungai na rakadra aduna Vishnupriya gi leiriba CS organization sing nasu ayang ba thuba matamda nakhoi Vishnupriya gi Nupi bineta sina se lale aina hahello social media da ai mom channel ngasi thamjari ba pham se Meitei harapada
ꯃꯩꯇꯩ ꯍꯥꯏꯅ ꯄꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯌꯥꯎꯔꯕꯅꯤ ꯂꯅꯥꯏ ꯑꯣꯏꯅ ꯉꯥꯏꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯏ ꯄꯨꯟꯁꯤꯟꯗꯕꯗꯒꯤ ꯃꯤꯅ ꯎꯁꯤꯠꯇꯕꯅꯤ ꯑꯄꯨꯟꯕꯅ ꯄꯥꯡꯒꯟꯅꯤ ꯃꯩꯇꯩꯗ ꯎꯁꯤꯠꯇꯅ ꯉꯥꯡꯉꯛꯏꯕꯅꯤꯅ ꯃꯩꯇꯩ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯈꯪꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯩꯇꯩꯗ ꯀꯔꯤꯒꯤ ꯍꯨꯜꯂꯒ ꯉꯥꯡꯗꯣꯔꯤꯕꯅꯣ ꯃꯩꯇꯩꯁꯤꯕꯨ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯅ ꯊꯥꯛꯏꯅꯦ ꯍꯥꯏꯕꯁꯦ ꯌꯥꯕ꯭ꯔꯥꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯈꯣꯏꯒꯤ ꯐꯤ ꯃꯆꯨ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯦꯠꯂꯤꯕ ꯃꯣꯏꯅ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯅ ꯃꯩꯇꯩ ꯊꯥꯛꯏꯅꯦ ꯍꯥꯏꯕꯁꯦ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯑꯗꯨꯒ ꯃꯩꯇꯩ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯕꯨꯁꯨ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯉꯥꯡꯕ ꯃꯩꯇꯩ ꯅꯨꯄꯤ ꯃꯌꯥꯝꯕꯨꯁꯨ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯉꯥꯡꯕ ꯑꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯌꯥꯡꯕ ꯑꯊꯣꯡ ꯃꯇꯝꯗ ꯌꯦꯡꯁꯤꯟꯕꯤꯔꯒ ꯕꯤꯅꯤꯇꯥꯁꯤꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯃꯤꯟꯅꯁꯦ ꯋꯥꯐꯝꯁꯦ ꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯄꯥꯔꯤꯃꯣꯝ ꯆꯦꯅꯦꯜꯅ ꯉꯁꯤ ꯊꯝꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯈꯤꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯄꯥꯔꯤꯃꯣꯝ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯕꯤꯅꯤꯇꯥ ꯁꯤꯅꯥꯗ ꯑꯔꯣꯏꯕꯗ ꯍꯥꯏꯒꯗꯕꯗꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯅꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯗꯕꯅꯤ ꯃꯊꯪꯗꯗꯤ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯛꯀꯅꯤ ꯑꯗꯨꯅ ꯊꯤꯅ ꯉꯥꯡꯉꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯌꯥꯝꯕ ꯑꯊꯣꯡ ꯃꯇꯝꯗ ꯂꯥꯜꯂꯦꯅ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ